Leibak asigi security agencies Singa Maraktagi Kangbu Kharaga, Chin Kuki Khutlai Paiba Singa Aronba Mari Leinabagi Mami tarakliba asida, Ngasidi lamdam asida tokliba irang asida security agencies Singna, Loriba Thodang asi thigatnaba, independent inquiry ama mathoktai haina, COCOMI na fongdorakli. Hiramasiga Mari Leinana, COCOMI gi media coordinator yung Khaibam Surjit Kumar Kumana Thadorokpa Cherolman Hai, Hauzik lamdam asida tokliba irang asida, Chin Kuki Khutlai Paiba Singa security agencies gi marakta leiba kangbu kharaga yamna naknaba aronba mari leinare haiba ase nongmanongmagi mayek senglakli asigumba aronba mari asina Manipur gi socio political gi fibam da tang tadaba fibam ama lehenbaga loinana irang asi thokhanbagi maram ama ohele asigumba mari asina Chin Kuki Khutlai Paiba singna mitai micham da landaba ngamhanduna Kanglup ani asi hena chawna nakpak tana hanaba ama ohele hojik thokliba irang asi ethnic issue ama oiraktre irang asi state na chathaba proxy war ama oirakle Chin Kuki Khutlai Paiba Singa Indian Security Agency Singa Leinariba Aronba Mari ase handak NSCNIM na ukrulgi SP na Kuki Laloba Singh Saugatle haina thorakhiba press release aduna mayek sengna utle ukrulgi SP na Kuki Laloba Singh Saugatpagi thokdok asigi matangda Home Ministry State asigi Security Advisor amadi Manipur Police ki DGP na Manipur gi miyamda pakum pifam thoki asigumba thokdok asina ngasidi lamdam asida thokliba irang asida security agencies singna loriba thokdang ase thigatnaba independent inquiry ama mathok tai haina cherol asina makhatari